Good morning, guys. Namu Fajaba tawgibido ay thagacharaniko. Mamangda langin tokthokibane aduga si Fajaba hawsaragiko. Di Manisana Sharma magi hapet live stream asam tang ay haizarake. Brajabasi mayo Manisana Sharma Saitya Vyakaran Sastri ko 1927 dagina 1986 fawa haibirammu elangam laikai Imphal da poki oza oibana magi maru oiba sinfam oiki Manipuri Sahitya Parishad Manipuri Sanskrita Parishad Gita Mangal Naharol Sahitya Premi Samiti Imphal na chingba sangsan singimo mandal yauduna thabak kaya tawrakhi punna larik 13 gi mathakta phonglammi maming panba yaba kharadi Mahabharat ki Maniratna 1960 Mukta Wareng 1961 Gandhi Darshan 1972 Sahitya Darshan 1979 asina chingba Manipuri Sahitya da Manisana Shastribu Wareng iba ama oina singthane masigi madakta Sanskrit pandit ama oina Sanskrit Sahitya ki Fajaba kya Manipuri Sahitya da pusilaknaba hotnarami Christakom 1958 da Manipuri Sahitya Parishadna Sahitya Bhushan upadi piduna ikai khumnakhi Wareng japam hawsarage ko Fajaba mi punamak Fajaba ta pamnai ma buta koitan tanai Fajaba kadaida lei Fajaba karino wahang singse hangnarakpa kuire adubu chapchaba amata oirba pakhomding ngasi fawa phangnadri khanafamsu lui maramdi mamangai fajaramba hausik thire nungdang fajabado ayuk thire ayuk fajarambana nungtul thire yumda fajabana lam thokraga thire lamda fajababu yumda thire yumdagi leiteng oinagadabadu thongal do thechaluduna thire taibu comforti ohenbadagi mina langnare Fajaba mapo kaihaningdabadagi ahanba cycle khongna induna tapubada mina langnare asina chingbasing pot sizinapam mapam matam patra amasung thodok onakibadagi Fajaba mangkibani phana nungsidunasu leina tonda khak namsin phade Today is a hanging is a haizarake ko the points in say Fajaba haise asembage di mipung khudimangna pami bako Fajaba haise mipung khudimangna pami tawadabu khoigi pami haragasu hekta phangba yadaba ko or phangge haragasu mipung khudimangna haidi Fajaba haise ki maru oiba meaning do khangdaba haitare ko haidi karambana karina Fajaba haise karina kaudoino do khangdaba mipung khudimangna di pamba posak ama oidoine adubu kari posakna habedi khangdaba kamaina Fajaba se oiroktoina haba khangdaba habedi mafam matamgi matungina honge Fajaba haise ko mafam matam matung ille bagyam adagi atopa amasu haini maslaisa patra na ko patra haidi yauribu haidi Fajaba haise yauribu misakto adudasu ille adagi sidasu aina mamangdasu aina izagibedo Fajaba mangbagi maramjidasu ngasai sidasu yaurino ko potugi sizinafam ko mafam matam sizinafam haitare ko sizinafam su yauri sizinafam ko adagi haidi chanabagi matung isu ille chanaba ko chanaba ai haizarake ko mafam khenabe matungina khudamani haise Fajaba haise ifada phajai natra haidi phajarine sadana migi asena tawamduda koigi taptai kesala chapa yabna te madu Fajaba chingde ko mafam dugi matung sile matam chadana makhelang baka haina badu haidi phajarine sadana matam isa sadana koigi ke haini
ड्रेस सेलगा नत्रगा अखोगी वा ngangba phajaba wa ngangba haidi akeba keba is phajai ke na nga wa ngangba ga is phajai but serious tara kana ke na wa ngangba se matamdagi matung ina dum yade ko adagi patra hai tare ko patra ada angang na kebedi phajai ko aduga hal yam alweba miduna kebo itara gadi haidi ma kiriba misaktu haidi patra ise kiriba misaktu gi wari ni ko sise aduduni ko adudasu depend tawe haibadi phajabaduna phajaba tawthoreba mapududasu depend tawe ko adagi sijina pham ngasai haibado tai je am phajai ko but tai je koina tumbada sijina taragadi adusu phajabada chingdi ba kasu adagi chana ba haibsum haibam su leidana ko chana mi duga thabak tawriba thabak tuga chana ba hai tare thodo wa thoka chana ba inga sai hai jaga for example adu dal loina depend to meaning gi english haraga na subjective hoye ko mi duna khanjari ba mafam matam adu dugi matum ina phajaba ise kano to haidi kabi kano jana so ai besina so example pi ba hai mem jin ko haidi tai bu kampoti oi hanna ba oi hanbada mina langnare aise tai habidi tai habisina koigi kanoni kapoti haisina tumada set paduni ko tai haisina koigi formal dress set na baduni adu mafam matam dugini ko adagi fana nungsiduna su laina to na namsana phadi haise haidi lay haise nakong na chingadabni ba ko aduduna kano da nato na namjalaga de aduduna hena haidi phajaba phajare lay da phajare haisu kem kana dress na pang do onar amina aduni ko mathangi peraga amu pajara ke ko aphajaba sak lemdai da aristotle gi wani singi mana miyai bigi masak matau lepada matung matu pandaba makong ani panba jiba bu mi kawi asum haiki madu tabada magi satra amana yen ama matu loina ko thoklaga aristotle gi table da thamki amasung haiki masi oza aristotle gi mi mahak makha takide aoiba makti karigumba pot amagi chap chana masak matau takpa saknai chunai da babu saknai chunai babu puthokpa soiningai ni sak chunai mo matau leiriba pot ki mo matau takpa lurabada chumna miyabege wakhalda leiriba phajaba gungi mo matau lepa kanana ngamgani aduma pu hotnabada halengdraba miyabene hanba leite hotnari sida so hiring is kano aristotle na magi satra sing takpa matam sida ko aristotle is one of the koigi scientist apawa ni ko the father of science ka so haina adagi mana satra sing takpa matam sida mi have to define ta ona ona matam mana yi na ma na de mi has define ta ona matam mana matu pan da makong ani pan ba ha define ta yo asigi define ta wi pot cha asi se definition pi bon amagi definition pi ba haise ma ni se koigi masak masu leitaba abstract thing da abstract noun hai tare ko haidi wakhan gi oiba pot haidi phajaba ga haise ko phajaba minungsi kindness ga haiba sigumba pot se define da way am wai ko haidi masak mawong leitaba pot se asigumba se define da way am wai asigumba define me humanity haise human haise define da way am wai ko duga haidi madu matu panda mamako ani pamado men haragadi magi satrana puthore se aristotle ga yen je matu loi phudatla kana mako ani ju palidana adudo yen ni na sai mai satrana puthore be masi oza aristotle ga yen adu daragadi phajaba haibese su define tawa matamda yamna wa yamna lu wa posak amane na mana su se hairi ko haidi phajaba haibese masak takpa yamna lu yen ko ado huzik masak taknaba huzik kana thijandana khotana tawre ko haidi matam sakhalakpai matuni mathangi peraga amu parake miyoiba masagi thopki matengna atai jiba sindagi makok thom asida sunattana miyoibadi magi thamoida ting launa pankiba amasung madubu masagi thop pambaina raduna samarap samthoklaga macha tana apaba loksen ba phattaba langthokpa mikup amata pothadana thabak tawriba
wakhal khanba haibasitana miyoibagi atai jatidagi makok thonglibani mahak asigi makha polibani masitana kanglup nine hinginaribani hairiba gun asitana fajaba masak su khangnari se miyoibase jiba atopadagi yam hele loksing le haise kaigino aikoigi brain jinane maru oina ko koigi brain gi capacity jinane ba koigi brain gi development jinane ba koi miyoibana ni atopadagi sing haise ado difference laitrasu yadeba koi miyoibana hingba matamda trophic level ane laiko aidi jiba pamba kudimakse magi angamba chanabagi level amada asigi trophic level se ama katang watpa matamda koigi food chain natraga food web to mangdoine ba aduduna mana haningi se aidi haidi kaino hara kanda kauseng harau leitragadi hangoi leitragadi kano mu linju mu leiroidone lin leitragadi uchi umai bi leiroidone uchi amai bi leitragadi koigi adugi mathakta leiba haidi trophic level dugi mathakta leiriba last miyoi ba haise laktoine ba trophic level da natraga so singmadam khanarase ba miyoi ba haise na loi dictate toidana haidi pot moin sai aba pot artificial pot moina sai adagi fataba pot su mayam sai aduduna ni global warming thokpada miyoi da loi tainari se ko aduduna miyoi bagi masagi thopsina maram orakanda ko wakhal khanba ngamba thopa lebko adagi afaba loksinba fataba lang thopa ngamba miyoibana ahingba jiba punamakdagi hele na khanjinjaba haida khanjari se sije magi brain duna ni haini ko aduga kai haini kanglup line hing miyoibana sumaina hingambadagi koi kanglup naiba haise chatnagi bani khudamana haje sa da haisu koi miyoiba marakta fauda ko kanglup nairi dana ko husik aidi group community nairi dana ko asi je kari gina haragadi miyoi bagi thop ki pangal jina ne aidi brain ki capacity ne miyoi ba katagi nati ko aidi brain ki capacity je khena badagi group so lai re ni kanglup nairi ni thak kha nairi ni natra adu dana ni ko aidi masi ki result hai tare results ko asina result se kari result puthoro ke hara kanda koigi kanglup nine hing pinna base kanglup ko kanglup nine hing na kanglup nine hing na base thola pane base de ko result se ado next paragraph amu para age ko adi Fajaba pota matau kharata oina aduga miyoibagi wakaldana mapung oina lei Fajaba se karaida lei habsigi paragraph oidine ko muna pase moina tase ko miyoibana fajabagi gun loksinaba wakal khaliba adugumna prakritigi maya sakti matau tamduna khusenggi pot putoroliba mina su matik chana wakal munna khangadabani ko aidi akoigi taibang mapuna pot semakpa matamda taibang mapu je tammaga semi ka haidra aide miyoi ba se taibang mapu gi mami tammaga semi haina koina mi kauri ka haina ka koigi haurak pagi wari ga se smaina ga haina bani ko aduna taibang mapuna kai haini magi mo matau je tamjaraga se oya kari karame ama sagi kaina so haina bani aduduni ko mana referencing sida tawija aidi nature na saramba potse phajayeba loina nature na saramba potse loina mo phajaye koi adum maside adum mayam yanarabani nature na saramba potse jida adum phajaye nature na saramba potse jinje tammaga matau tammaga phajare hariba potse jinje matau tammaga anda kari tore akoina phajaba potse jinje loin chai phajaba pot chai aina phajai hari jinse natural oiba manmudu natro khudam oina hari lai mi eko matamda lai do ye iba tammiba mido lai na sarakpane ko mi hai phajayena akoina khanariba mi je masi je akoina lai paduna kadoye lai do yelakpa matamda mi du ga hape mi du ga chamana na yelakpa aidi or matau yam mana yelakpa matamda masi je phajai lai pado manang na ye ba lai yam phajai ne haina do ni na cha aduduna
ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯐꯖꯕ ꯍꯥꯏꯁꯦ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯅ ꯊꯝꯃꯝꯃꯤꯕ ꯄꯣꯠꯁꯤꯡꯁꯤꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯒ ꯑꯗꯨꯗ ꯈꯛꯇꯪꯁꯨ ꯗꯤꯄꯦꯟ ꯇꯧꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯀꯣ ꯃꯥ ꯍꯥꯏꯔꯝꯃꯤꯁꯦ ꯐꯖꯕ ꯀꯗꯥꯏꯗ ꯂꯩꯁꯦ ꯀꯣ ꯐꯖꯕ ꯀꯗꯥꯏꯗ ꯂꯩ ꯃꯥꯅ ꯊꯤꯔꯛꯏꯁꯦꯀꯣ ꯀꯗꯥꯏꯗ ꯂꯩ ꯐꯖꯕ ꯀꯗꯥꯏꯗ ꯂꯩꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯣ ꯐꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯄꯣꯠꯇ ꯈꯔ ꯂꯩꯅꯦꯕ ꯑꯗꯨꯒ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯀꯔꯤꯗ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯋꯥꯈꯜꯗ ꯂꯩꯅꯦꯕꯀꯣ ꯍꯥꯏꯗꯤ ꯋꯥꯈꯜꯗ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯋꯥꯈꯜꯗ ꯂꯩꯅꯦ ꯀꯣ ꯐꯖꯕ ꯍꯥꯏꯁꯦ ꯁꯤꯅꯦꯕ ꯀꯣ ꯐꯖꯕ ꯍꯥꯏꯁꯦ ꯁꯤꯁꯤꯅꯦ ꯀꯣ ꯄꯣꯠꯇꯗꯤ ꯌꯥꯝꯅ ꯂꯩꯇꯦ ꯀꯣ ꯑꯗꯨꯗꯨꯒ ꯋꯥꯈꯜꯗꯅ ꯃꯄꯨꯡ ꯑꯣꯏꯅ ꯂꯩ ꯋꯥꯈꯜꯗꯅ ꯍꯦꯟꯅ ꯌꯥꯝꯅ ꯂꯩꯕꯀꯣ ꯑꯦꯟ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯨꯐ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯩ ꯁꯤꯁꯦ ꯍꯥꯏꯅꯤꯡꯉꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤ ꯑꯩ ꯄꯥꯔꯛꯀꯦꯀꯣ ꯄꯦꯔꯥꯒ꯭ꯔꯥꯐꯁꯤꯃ ꯂꯣꯏꯅ ꯄꯥꯊꯣꯔꯛꯑꯒꯦ ꯑꯗꯨꯒ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦꯀꯣ ꯀꯣ ꯊꯤꯍꯟꯅꯤꯡꯕ ꯐꯖꯍꯟꯅꯤꯡꯕ ꯃꯌꯥꯝ ꯑꯣꯏꯅ ꯊꯝꯅꯤꯡꯕ ꯀꯣ ꯊꯤꯍꯟꯅꯤꯡꯕ ꯀꯣ ꯐꯖꯍꯟꯅꯤꯡꯕ ꯃꯌꯥꯏ ꯑꯣꯏꯅ ꯊꯝꯅꯤꯡꯕ ꯀꯤꯍꯟꯅꯤꯡꯕ ꯅꯨꯡꯁꯤꯍꯟꯅꯤꯡꯕ ꯄꯨꯝꯅꯃꯛ ꯃꯆꯥ ꯇꯥꯅ ꯃꯌꯦꯛ ꯂꯥꯅ ꯎꯠꯂꯛꯀꯗꯕꯅꯤ ꯀꯣ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯚꯥꯕꯣꯛꯅ ꯂꯧꯁꯤꯟꯕ ꯉꯝꯗꯦ ꯃꯥꯒꯤ ꯄꯤꯐꯝ ꯂꯩꯇꯦ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯑꯃꯅ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯄꯣꯠꯊꯣꯛ ꯄꯨꯝꯅꯃꯛꯇꯤ ꯃꯥꯅ ꯄꯥꯝꯃꯨꯕ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯃꯄꯨꯡ ꯏꯐꯥ ꯐꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯧ ꯇꯝꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯁꯦꯝꯗꯗꯤ ꯃꯄꯨꯡ ꯏꯐꯥ ꯐꯥꯗꯦ ꯃꯁꯤꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯃꯄꯨꯡ ꯏꯐꯥ ꯐꯥꯗ꯭ꯔꯕ ꯈꯨꯠꯁꯦꯝ ꯄꯨꯝꯅꯃꯛ ꯃꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯇꯩꯅ ꯃꯔꯧ ꯁꯤꯡꯗꯅ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯍꯜꯂꯤ ꯃꯁꯤꯗꯒꯤ ꯈꯨꯗꯝꯗꯤ ꯀꯂꯥꯒꯤ ꯀꯥꯡꯂꯨꯞꯇꯒꯤ ꯐꯪꯏ ꯂꯥꯏꯌꯦꯛꯄꯒꯤ ꯎꯄꯥꯜꯗꯨ ꯅꯥꯞ ꯑꯣꯜꯂꯨꯕ ꯏꯌꯥ ꯌꯥꯗꯅ ꯅꯥꯀꯜ ꯑꯃꯠꯇ ꯎꯔꯒ ꯑꯁꯨꯝ ꯆꯥꯎꯒꯅꯤ ꯑꯁꯨꯛ ꯋꯥꯡꯂꯝꯒꯅꯤ ꯃꯁꯥ ꯃꯔꯦꯡ ꯑꯁꯨꯛ ꯌꯥꯝꯅ ꯐꯟꯒꯅꯤ ꯑꯗꯨꯒ ꯄꯨꯟꯁꯤꯕꯨ ꯁꯟꯗꯣꯛꯅ ꯇꯥꯛꯂꯤꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯀꯔꯤꯒꯨꯝꯕ ꯂꯩꯆꯤꯟ ꯑꯃꯅ ꯅꯩꯅꯔꯒ ꯆꯥꯎꯕꯤꯒꯤ ꯎꯠꯊꯣꯛꯂꯝꯗ꯭ꯔꯕ ꯄꯨꯟꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯁꯨꯝ ꯇꯧꯔꯝꯒꯅꯤ ꯇꯝꯊꯤꯔꯝꯒꯅꯤ ꯐꯖꯔꯝꯒꯅꯤ ꯑꯁꯤꯅꯆꯤꯡꯕ ꯋꯥ ꯀꯌꯥ ꯚꯥꯞꯅ ꯁꯥꯔꯗꯨꯅ ꯃꯄꯨꯡ ꯐꯥꯖꯗ꯭ꯔꯕ ꯋꯥꯈꯜ ꯑꯅꯤ ꯆꯨꯞꯁꯤꯟꯅꯔꯒ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯊꯣꯛꯍꯜꯂꯤ ꯃꯁꯤ ꯃꯤꯑꯣꯏꯕꯅ ꯀꯂꯥꯕꯨ ꯃꯄꯨꯡ ꯐꯥꯔꯕ ꯃꯑꯣꯡꯗ ꯐꯣꯡꯗꯣꯛꯂꯕꯗꯤ ꯐꯣꯡꯗꯣꯛꯅꯕꯒꯤ ꯂꯪꯂꯕ ꯈꯨꯗꯝꯅꯤ ꯁ꯭ꯇꯦꯖꯇ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯥꯇ꯭ꯌ ꯀꯂꯥ ꯈꯪꯗꯕ ꯅꯠꯇ꯭ꯔꯒ ꯇꯧꯔꯤꯕ ꯁꯤꯡꯊꯥꯅꯤꯡꯗꯕ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯆꯨꯝꯅ ꯆꯣꯡꯖꯕꯗꯒꯤ ꯍꯦꯜꯂꯣꯏ ꯀꯂꯥꯁꯤꯕꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯇꯧꯔꯤꯕꯗꯨ ꯁꯤꯡꯊꯥꯅꯤꯡꯕ ꯃꯤꯗꯤ ꯐꯖꯕ ꯎꯔꯒ ꯐꯖꯩ ꯊꯤꯔꯒ ꯊꯤ ꯍꯥꯏꯒꯅꯤ ꯃꯤꯠꯌꯦꯡ ꯈꯣꯏꯍꯥꯏ ꯇꯥꯟꯊꯥ ꯈꯨꯗꯤꯡꯃꯛꯀꯤ ꯑꯥꯔꯊ ꯏꯔꯩ ꯂꯩꯒꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤ ꯐꯖꯕ ꯄꯣꯠꯇ ꯈꯔ ꯑꯗꯨꯒ ꯃꯄꯨꯡꯅ ꯚꯥꯕꯣꯛꯇ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯂꯩꯕꯅꯤ ꯇꯣ ꯁꯤꯁꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯑꯣꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯣꯠꯇ ꯈꯔ ꯋꯥꯈꯜꯗ ꯈꯔ ꯂꯩ ꯍꯥꯏꯕꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯦ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛ ꯁꯣꯝ ꯅꯥꯀꯟꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯃꯆꯥ ꯑꯃ ꯄꯤꯔꯝꯒꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯅ ꯁꯥꯔꯛꯄ ꯄꯣꯠꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯦꯆꯔꯁꯦ ꯀꯩꯅ ꯁꯥꯔꯛꯏ ꯑꯁꯦꯡꯕꯒꯤꯗꯤ ꯒꯣꯗ ꯀꯣ ꯏꯁꯣꯔꯅ ꯁꯥꯔꯛꯄꯅꯤ ꯏꯁꯣꯔꯅ ꯁꯥꯔꯤꯕ ꯅꯦꯆꯔꯁꯤꯗꯤ ꯑꯩꯈꯣꯏꯅ ꯐꯖꯩ ꯀꯣ ꯐꯖꯩ ꯄꯔꯐꯦꯛ ꯑꯣꯏꯅ ꯍꯥꯏ ꯄꯔꯐꯦꯛ ꯑꯣꯏꯅ ꯐꯖꯩ ꯄꯔꯐꯦꯛ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯅꯩ ꯃꯁꯤꯁꯦ ꯀꯣ ꯐꯖꯩ ꯑꯗꯣ ꯃꯥꯁꯦ ꯃꯇꯧ ꯇꯝꯃꯒ ꯀꯣ ꯅꯦꯆꯔꯁꯦ ꯃꯇꯧ ꯇꯝꯃꯒ ꯁꯥꯔꯛꯄ ꯄꯣꯠꯁꯦ ꯁꯤ ꯑꯥꯔꯇꯤꯐꯤशिꯌꯦꯜ ꯄꯣꯠꯁꯤꯡꯗꯨꯅꯦꯕ ꯁꯤꯁꯦ ꯑꯥꯔꯇꯤꯐꯤशिꯌꯦꯜ ꯄꯣꯠꯁꯤꯡꯁꯦ ꯐꯖꯕ ꯐꯖꯗꯕ ꯍꯥꯏꯁꯦ ꯀꯔꯤꯗ ꯗꯤꯄꯦꯟ ꯇꯧꯒꯦ ꯀꯣ ꯑꯥꯔꯇꯤꯐꯤशिꯌꯦꯜ ꯄꯣꯠꯁꯦ ꯐꯖꯕ ꯐꯖꯗꯕꯁꯦ ꯀꯔꯤꯗ ꯗꯤꯄꯦꯟ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯌꯦꯡꯉꯤꯕ ꯃꯤꯗꯨꯒꯤ ꯃꯥꯏꯟꯗꯨꯗ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯌꯦꯡꯉꯤꯕ ꯃꯤꯗꯨꯒꯤ ꯋꯥꯈꯜꯗ ꯗꯤꯄꯦꯟ ꯇꯧꯋꯦꯕ
khudam aina hairasi artificial pot che akoigi kai haini pukning luptaba mi mani yeng khalase pukning luptaba habadi akoigi masak khangdaba mai di se asigi pot se artificial pot hairasi ko se desta pot chibu singtha daba mi ko singtha daba mi hai tare ko mana di kari haina khanni mana di singtha daba mi sina kari gain khanni hara kanda masi pot se phajade icham chami ko phajade icham chami ana khanduine ko icham chami ko icham chami aduga akoigi singtha ba mi hai tare ko madu dugo masi se edi ka haini tauriba natraga uthoreba poto singtha ba mi leidana ko asijina phajai haini kari thirasu phajai hai doine sina phanayam phajarasu kadoba phanayam phajarasu thi hai doine phanayam phajarasu as thi hai doine karai dana mi asoiba mi thido ko thi hai doine aduduga phanayam thirasu singtha ba mi dadi phajai hai doine aduduni ko ma haise ko haidi artificial pot che adum wat awat pa de dum leira ni awat pa amadi dum leira daw ni matau tamani no ko awat pa leiba se mahausan haidi koina nature bu matau tamaga sajaba aibu haidi any saba pot khatana te ko idea bu oigera scientific product bu oigera koi kada kudama haise chemistry da physics da tawreiba haidi chokhalei se chai khudingi natraga su decade khudingi dum change tawri dana ko adum nature du tamnaba honaba matamda haidi science is it's a learning of the natural phenomena ngata natro adu natural phenomena da tamba haise matau tam natraga yeng chunba thijanba haise kana su si ni perfect ne khangwa ngamde newton na puthomado einstein na semdokani einstein puthomado mi myam semdorakani adumai mathang la ini ko aduni da chamani ko ishorna sembo de perfect way phajai but matau tammi ba poaching artificial poaching de athiba yaura podo singtha ba mina di phajai haini singtha da ba mina di thien haini ko adunen ko mana proof to ai hajarage ko proof ta kari haige har kanda haidi migi wakalda depend to haise kaino migi wakalda mina ai wakal khalli bedu depend to haide kaino one thing sida leire ko nature na puthora pani mi ko dimagna phajade di singtha ba mi khatana phajai haideni ko ado haidi mina lepane phajaba haise mina lepane phajaba haise mina lepane mina lepi ko mina lepi kama ai harake ko phajaba se mina lepi chang ma leidana ko hujik mani koigi student ngasi gi hujik oiriba society da tawise angau mi jina phajai hai doine amu jina thi hai doine aduduna maram ora kanda koida chang ma lephalidana ai babok leidana ko babok ai di yengna spectator ado sigi spectator jina yengna halamdanda phajaba pot ama yenge mana pot ama yengi se sije pot se phajade je kanana hai doine phajade se kanana hai doine decision se with phajade gi decision se phajade gi decision se kanana leptoino human beings moi ai human beings leptoino mina leptoino hana leptabada phajaba haise mina hana leptragadi yade poto phajade se mina hana leptragadi yade karigino hairagadi ainu se haijagi beto edi phajaba haise mi gi perspective da depend hoye kanagumba kharanadi masak muwa mi se phajai mu khalam doine ko ado ai mi ayamana di kadoe ngauba se phajai na standard to ado ahamada babok se dai se yengi babok se
ꯀꯩꯒꯨꯝꯕ ꯃꯤꯁꯤꯅ ꯗꯤꯁꯤꯖꯟ ꯂꯦꯞꯇ ꯇꯥꯔꯒꯗꯤ ꯚꯥꯕꯣꯛꯁꯤ ꯉꯥꯎꯗꯣꯏꯅꯦ ꯀꯣ ꯁꯤ ꯍꯥꯏꯗꯤ ꯃꯥꯅ ꯁꯤ ꯃꯤꯗꯨꯅ ꯗꯤꯁꯤꯖꯟꯁꯦ ꯂꯧꯒ꯭ꯔꯗꯧꯅꯦꯕ ꯁꯤꯅ ꯁꯤꯅ sina fazai ko sina fazai sina faza kanoni athibani ko sina akibani sina kidabani ko atai pot lo yai ko fazaba katang du nate sina nuksibani sina nuksidabani ko adi mayek lana hana fazana decision do haigadabani ko adu natragadi yaro definition se fazana leitragadi fazmi fazai fazades highway yaro natragadi babok to makok ngawani sine ko one result id ngasai fazaba is a pot nate wakal la lay habse proof to re ini ko id decision this is decision is kadoba one of the wakal gi part ni ko id fazaba se tang na hona badam da babok ta fazaba is hana define to da ba yaro wakal ne ba du adu hana define to da ba yaro this is first point ko second point da kaino har kan da सिंगसाई सेकंड पॉइंट ने से ले प्रकृति आदि ईश्वर ने सेमक पनी फजाई हैबा पोत परफेक्ट ओय हैबा जे सिजिने सेकंड पॉइंट नेचर ने पिरक पोत खुदिमक से फजाई मतौ तंबदुना फजदे परफेक्ट इम्परफेक्ट ने मतौ तंब अवात पे लेबा इम्परफेक्ट ओयबा को इम्परफेक्ट आदि मतौ तंबनी ना कदवे आर्टिफिशियल पोत सिंग जे फजदे अदुना सिना थर्ड पॉइंट ओय ने को third point ni imperfect or basic kadore this can be made perfect with wakal ko kari wakal gi pambaina imperfect se kadore ba koina wakal da koi gi kari dore wakal da perfect oy na khanjab perfect ko perfect oy na khanja taragadi awat pa leirumado leiraroi awat pa leirumado leiraroi adi adu du bo koina wakal da perfect oy na khanjabado adu du bo koina sikthaba mi ko aina nang nature de ki sarak pa pot se phajade ko aiba mena phajade hare se kudamoina ichana to pot ji ipada phajai natra ai khoi mit di sikhaning du ne ba ai gi sarana kari guma lai ami yeng kalo as phajai ni sidi ai cha da thagat ning du ni sikhaning mami ai du oi du ne adu mani ye pot kano khoi gi ai pa fazaba saba mayam ama leire adudagi di hen di fazaroi dana ko akoigi mit sida khanjaba matam di but tawadabu aigi singthaning ba wakhanjina kadore ngasagi imperfect oi ba fazadaba pot fazarade na khanjaramba imperfect oi ba pot to wakhalsina phajai na khalalaga singthaba mi oi taraga di phajai na khalala phajai de lakto ni ba ko aduni no ko ai simman haining is ko aduduni sigi paragraph da haring is aduna ne kala iba amana awat pa mental is kadino chidesta awat pa mental awat pa leba id awat pa wakal da perfect ona kan singthaba mi se kudaman har se kalakar amana kala je dum phajai hain example ni ko hai se ko example se kalakar hai di any isai sako oigera kala tawi bai tare ko jagoi saba bo oigera adagi lai ekpa bo oigera sahitya iriba bu oigera ko kalakar sida ko haidi lai ekpa yai mana example piramudani ko lai ekpa oi be yai adagi sahitya kyar oi be yai sahitya iriba ko adagi jagoi sariba oi be any koigi kala tawriba mi duna oi be yai aduga mana lai ekpana lai do phajahan duini lai ekpana kadawe magi lai do phajana yek duini matau se malan duini aduga mani yela pa lai do koina phajai khan ge hairagadi lai ekpa haiba kala se as a kai ni aigi kala ni khanja duini lai ekpa se aduga mani gi leiba pot to phajai na dum khan duini aduduni ko reason hai tare ko aduga
kanasu karisu khangdaba hai tare ko karisu khangdaba or khangdaba natragasu singthadaba mi ko ko adu aidi singthadaba mi na di phajade na dum khandoine wakhal gi pankal thoktaba singthadaba mi ko si sigi example hai dare wakhal gi pangal thoktaba apang bai tare wakhal gi pangal leitaba apang ba mi na di ko si aidi phajade na dum khandoine gyan tai ko sigi example ama su lei ko se aidi ngasai modern matamda culture je yam phajai thaina ngai khongjom barba khongjom lan na matamda sakpa khongjom barba se thaina gi mina ta matamda yam phajai moina singthani ni adubu je hogale ba yo chinjina di khongjom barba se kasu tani ngaroi ko aidi phajade na khandoi ni sibi saira na khandoi ni ko adi wakhal gi pangal leitaba kawe ba du ko adagi sigi singthaba meaning sida kari emotion ji yawi ko emotion adi si je na 4 point han si emotion yaw ba ba ni meaning di kaino emotion yaw ba example am khak pira ke ba example ko example da koi gi mama sina ko mama sina macha kaina ra ba matam da ko macha du na tauram ba thaba kudamoina macha du upambi am tharam upambi du ubu ko ni kap toi ne upambi du phajai na sondoi ne upambi du amuk phajaba leite ko mama kaina ra ba mama ko macha kaina ra ba macha kaina ra ba mama na macha na tauramba thabak singthaba ko adu phajai khandoi ne mamite mapi ta doi ni ko why phajai khandoi ne adu du ni ko mathangi kano da lak se ai har ke mathangi paragraph ta pazara ke ko yong miyoi bagi pukning wakhal tana sangsar pumba se phajare ninglu du phajare ninglu badu phajare ko mai san irang da lagi sorry miyoi bagi pukning wakhal tana sangsar pumba se phajare ninglu badu phajare thire thajaru badu thire wakhal chak yung labadi charot habung makhong pan dona charot habung hai se koi ki charot hai se napi makhal amani ko khwang wangi adagi ising marak ta yam hogale koi ki lang khong gum bada or koi ki phattaba marak ta so yam hogale lambi matai da so yam hoi ko habung charot habung hai se hojikti udre but koi ki hani matum ta koi ki napi wa ma mayam je pulap na hodoi ni ko adu do kai hani nuchina homo matamda lengbai ni adu mun ni yeng jan tara ga di ma je chatpoi ni ni ko adu du ni ko ma hai se wakhan mun na khanjan tara ga di koi ki charot habong ba bu chatle ba doi tara ga di koi ki wakhan si da lei hai ba ni da ai gi wakhan si na charot habong do leng haning tara ga di charot habong je na khanjala yeng matamda leng ba ga chamane ba koi na ani but chiki de ba but but ki wari se phajana di da ba du ga numidang sida but chi sagalaba isana ki wen loine thak nik tan ko wakhal gi pambai ne ne ba du ko wakhal ne ba but tholoi do ni ko wakhal na thon ba nga tani ko aduna thabal da laikang bu ising bu laikang bu ui ko thabal da hai se ko mayek sing da ba pot di ai thabal la tar ga di thabal manga je mayek sing de ado uro yeng akpa matam da di ka to ba kaya ni koi gi mapung phadre da ko aidi manga lo phajana yaudra ni ado mapung phada boy tara ga di ke dore pot mana boy na khalle ba ipak tu na koi gi lampak ning khalle ado ga laikang do na ising ni na khalle ba laikang do ising yam ma ko nik la ga le ba laikang se wakhal na thon manga tani
adumna phajababu miyoibagi pukning wakhalgi makha ipol poli macha sibagi mangkarakliba mamana machabu thajaramba andorgol machana thajaramba andorgol tangang na satlibadu uraga achakpadagi haijanbagol nungsada mai tikpagum wagani ko sijini ai ngasai example pibada emotion ko singthaba mi haise kaino with emotion duni ko laktoise haidi nuksiba mana yaugre macha nuksibado mana potu da yengba matamda macha nuksiba haiba potu ma yausangre aduduna maram orakanda ek gulab to machana tharamba gulab to macha laitraba matungdadi pura kainogi tanta mai tikpagi tanta khalle uru matamda ena waba hen nuaitaba poyebako ko adudani mana example sidadi pe aduga mangi wasu amukta ningsingsi ko mama sisu masani hingingaidadi mana thajaba leisingdu loina phajana ui chumi matamduda magi pukning wakhaldu phajaba photo lawba ngamlaba film yaoraba camera oirami ko matamdudadi yam phajarameba machana thajarambado adu hujikti machana leitrama ko machana leitrama matungdadi mamaduna hujiki haiba poto nuksiraktre phajaraktre aidi nuksi phajadi habadi yaroi ko phajai but pamaktre with the emotion dana maram orakanda ko aduduna kadauga harakanda kay haini magi memory do dum ningsing laktuni masana tharambado poto he uru matadda dargala to uru matadda masa do ningsing laga kapcha duine ko hauna sani nungai ngai de nungai hanaba masak singdu warabada awam acha he hanba masak singni ko ai nungai ngai de nungai ba but wara kanda de maduduna wabado helale ko ai leiduna maram orakanda ko angangba andorgulab to maital arabani numai gulin to ko awaba hele ni ko with emotion yare ko si phajabagi definition do loi lai ni ko phajaba is tan abo hanaba matamda singtha ba ba poch ma changi emotion ma changi ko wakhal perfect ohen ba ma changi ko wakhal singtha ba ma changi sijina 6 ohel ko ana de 5 ohel singtha ba ba poch na 5 ohel do taragadi isona saraba poche phajayena khanare ko masigi phajayba poche nati ahambada swain khalas phajay oh yes isona saraba poche nature phajayena khantoase decision lower services adugi decision lower se sin first point ne adu then nature gi poche phajare ko second point tare adu do mabu matau tamdana chariba pot artificial poche awat pa lebadina masi se kanaguma khara nadi phajade kanaguma khara nadi phajai taktune singtha daba mina di phajade singtha ba mina di phajai haidoini ko awat pa lebasina second third point hoelo singtha ba jina unade sorry singtha ba se fourth point hoelo aduga emotion yarok taragadi emotion jisu amane singtha ba gi marakta emotion jisu adum hapi tambe ai but tawdabu mana tongan piramme ko emotion ji yarok taraba aidi phajade habase emotion ga loina rak taraba ko adoi taragadi madudusu phajai aidi singthaba khatana tarasu emotion dasu chatlebako phajade habi poche next paragraph parari ko aikhogi mangda thana lamyan khibasingna phajababu kamdawna singtharamage haibadu mapung phana phangnariba saitya jagat lomdagi lawragi yingsi sigi next paragraph sina mukadoge harakanda akhogi writer sing haibasina writer na Fajaba habise kamaina define tawe habduni ko mathang da point sisina last point pawba aidi Fajaba je define tarokani ko moi me amana Fajaba habise kaino je define tarokani ko mathang ai paragraph se pajarake duduga ai loi bho patho arage duduga ai explanation tarage aduduna fara masi pana bise ai aidi kano tawe kan gi tawe aikhoidagi mang thana lamyan kiba lamyan kiba singna phajababu kamdawna singtharamage haibadu mapung phana phangnariba saitya jagat lomdagi hauraga yengsi saitya da iramba hai tare ko ai boina thambiramba mi myamdagi yengsi haini ko mi moina kari haram ga habado masi phajaba mayamgi marakta mapung phana charba sarup yaribani asido sunatana kanaguma kharadi kabya amadagi saitya ki mamangda phajaba haiba ama amuk to na naina fam thokte maramdi masidi mathak
ꯃꯊꯛꯀꯤ ꯑꯅꯤꯁꯤꯗꯒꯤ ꯄꯨꯟꯖꯔꯒꯅꯤ ꯑꯁꯨꯝꯅ ꯀꯅꯥꯃ ꯍꯥꯏꯕꯤꯒꯅꯤ ꯑꯁꯣꯝꯗ ꯑꯁꯣꯝꯗ ꯁꯥꯡꯊꯔꯔꯣꯏ ꯂꯦꯈꯛ ꯑꯁꯤꯅ ꯅꯤꯡꯂꯤꯕ ꯋꯥꯐꯝ ꯉꯥꯛꯂꯧ ꯑꯣꯏꯅ ꯀꯥꯕ꯭ꯌ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯒ ꯑꯇꯩ ꯍꯤꯔꯝꯗꯁꯨ ꯐꯖꯕ ꯀꯗꯥꯏꯗ ꯀꯝꯗꯧꯅ ꯂꯩ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯄꯥꯎꯈꯨꯝ ꯐꯪꯅꯅꯕ ꯎꯄꯥꯏ ꯈꯔꯗꯪ ꯂꯧꯔꯤ ꯀꯥꯂꯤꯗꯥꯁꯀꯤ ꯗꯨꯁꯟꯇꯅ ꯁꯀꯨꯟꯇꯂꯥꯁꯦ ꯕꯟꯗ ꯂꯩꯗꯨꯅ ꯎꯀꯨ ꯁꯦꯠꯇꯨꯅꯃꯛꯁꯨ ꯊꯣꯏꯅ ꯄꯨꯛꯅꯤꯡ ꯍꯨꯅꯕꯒꯤ ꯁꯛꯐꯝ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯃꯍꯧꯁꯥꯅ ꯐꯖꯗꯨꯅ ꯂꯩꯔꯕꯗꯨꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯡ ꯑꯆꯝꯕ ꯐꯤꯖꯣꯜ ꯑꯅꯤꯃꯛꯇ ꯏꯐꯗ ꯐꯖꯩ ꯀꯣ ꯁꯤꯃ ꯂꯩꯔꯦ ꯅꯦꯛꯁꯇ ꯑꯗꯨꯕꯨ ꯀꯥꯂꯤꯗꯥꯁꯅ ꯃꯥꯒꯤ ꯄꯥꯔꯕꯇꯤꯁꯤ ꯐꯖꯕ ꯄꯨꯝꯕꯒꯤ ꯑꯄꯨꯟꯕ ꯁꯛꯐꯝꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯂꯤꯕ ꯄꯥꯔꯕꯇꯤꯁꯦ ꯕ꯭ꯔꯍ꯭ꯃꯅ ꯇꯔꯥꯏꯅ ꯁꯦꯝꯈꯤꯕ ꯅꯠꯇꯦ ꯐꯖꯕꯒꯤ ꯁꯤꯡꯊꯥꯗ ꯍꯦꯛ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛ ꯃꯐꯝ ꯆꯥꯅ ꯍꯥꯞꯂꯗꯨꯅ ꯐꯖꯕ ꯃꯌꯥꯝꯒꯤ ꯁꯤꯡꯊꯥꯔꯕ ꯑꯄꯨꯟꯕ ꯁꯛꯐꯝ ꯎꯠꯄꯒꯨꯝ ꯖꯒꯠꯁꯤꯗ ꯍꯦꯛ ꯂꯩꯔꯤꯕ ꯐꯖꯕ ꯃꯑꯣꯡ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯃꯠꯇꯗ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯕ꯭ꯔꯍ꯭ꯃꯅ ꯐꯖꯅ ꯎꯖꯅꯤꯡꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯔꯕꯇꯤꯕꯨ ꯁꯦꯝꯈꯤ ꯀꯕꯤ ꯀꯣꯂꯔꯤꯁꯅ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯏꯁꯥꯅ ꯅꯉꯣꯟꯗ ꯍꯦꯛ ꯄꯤꯖꯈꯤꯕ ꯐꯖꯕ ꯒꯨꯟꯁꯤꯡ ꯑꯗꯨꯇꯅꯤ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗꯒꯤ ꯐꯪꯅꯤꯡꯕ ꯅꯨꯄꯤꯗꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯂꯩ ꯅꯤꯡꯅꯔꯤꯕ ꯄꯨꯛꯅꯤꯡ ꯍꯨꯅꯕꯒꯤ ꯃꯇꯧ ꯔꯥꯝꯌꯥꯇꯥꯒꯤ ꯃꯑꯣꯡꯗꯤ ꯄꯟꯗꯤꯠꯁꯤꯡꯅ ꯑꯁꯨꯝꯅ ꯁꯤꯡꯊꯥꯔꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯑꯅꯧꯕ ꯁꯛꯂꯣꯟꯇ ꯄꯨꯔꯤꯕ ꯁꯛꯐꯝꯗꯨꯃꯛ ꯄꯨꯛꯅꯤꯡ ꯍꯨꯅꯕꯒꯤ ꯃꯇꯧꯒꯤ ꯁꯛꯐꯝꯅꯤ ꯗꯥꯔꯁꯅꯤꯛ ꯄ꯭ꯂꯦꯇꯣꯅ ꯐꯖꯕ ꯑꯥꯏꯗ꯭ꯌꯥꯟꯃꯤꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯐꯣꯡꯗꯣꯛꯄꯕꯨꯅꯤ ꯃꯊꯛꯇꯒꯤ ꯍꯥꯏꯈꯤꯕꯒꯨꯝ ꯎꯆꯦꯛꯅ ꯎꯆꯦꯛꯀꯤ ꯃꯔꯣꯜ ꯈꯪꯕꯒꯨꯝ ꯐꯖꯕ ꯀꯔꯝꯅ ꯈꯪꯒꯅꯤ ꯐꯖꯔꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯇꯅ ꯐꯖꯕ ꯃꯁꯛ ꯈꯪꯒꯗꯕꯅꯤ ꯍꯥꯏꯔꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤꯗꯤ ꯑꯥꯏꯗ꯭ꯌꯥꯟꯃꯤꯛꯀꯤ ꯁꯦꯡꯂꯕ ꯇꯔꯨꯕ ꯑꯗꯨꯇꯅ ꯐꯥꯎꯔꯛꯀꯗꯕꯅꯤ ꯏꯊꯛ ꯍꯧꯗ꯭ꯔꯕ ꯏꯄꯥꯛꯇ ꯊꯥꯕꯜ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯛꯐꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯎꯏ ꯏꯁꯤꯡꯗꯨꯅ ꯌꯥꯝꯅꯃꯛ ꯏꯊꯛ ꯍꯧꯔꯕꯗꯤ ꯊꯥꯖꯒꯤ ꯅꯤꯡꯊꯤꯔꯕ ꯃꯥꯏꯊꯣꯡ ꯂꯧꯁꯤꯟꯐꯝ ꯈꯪꯗꯦ ꯏꯆꯣꯏ ꯐꯖꯕ ꯃꯁꯛ ꯄꯨꯟꯅ ꯃꯈꯪꯂꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯗꯨ ꯄꯨꯛꯅꯤꯡ ꯂꯩꯇꯥꯕ ꯇꯥꯏ ꯋꯥꯈꯜ ꯆꯣꯏꯗ꯭ꯔꯕ ꯃꯨꯅꯤ ꯑꯣꯏꯕ ꯇꯥꯏ ꯃꯤꯗꯨꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯨ ꯁꯥꯗ꯭ꯋꯤꯛ ꯑꯣꯏꯕ ꯇꯥꯏ ꯀꯣ ꯑꯆꯥꯔ꯭ꯌ ꯔꯥꯃꯆꯟꯗ꯭ꯔ ꯁꯨꯛꯂꯕ ꯐꯖꯕ ꯃꯁꯛ ꯈꯪꯍꯟꯅꯤꯡꯕꯗꯒꯤ ꯑꯁꯨꯝꯅ ꯂꯧꯏ ꯇꯨꯡꯅꯐꯝ ꯑꯣꯏꯔꯤꯕ ꯄꯣꯠꯇꯨ ꯎꯔꯒ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤꯃꯛꯅ ꯊꯃꯣꯏꯁꯤꯃꯛꯅ ꯃꯍꯥꯛꯀꯤ ꯁꯛ ꯑꯗꯨꯃꯛ ꯑꯣꯏꯈꯤꯒꯗꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤꯃꯛꯅ ꯖꯒꯣꯏ ꯁꯥꯔꯨꯗ꯭ꯔꯕꯗꯤ ꯑꯌꯦꯛꯄ ꯂꯥꯏ ꯁꯤꯅꯔꯤ ꯑꯗꯨ ꯃꯔꯣꯜ ꯊꯣꯛꯅ ꯌꯦꯡꯂꯨꯗ꯭ꯔꯕꯗꯤ ꯁꯤꯇꯥꯔꯥꯝ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯈꯝꯕ ꯊꯣꯏꯕꯤ ꯑꯣꯁꯃꯥꯟ ꯊꯝꯕꯥꯜ ꯂꯩꯂꯥ ꯃꯖꯅꯨ ꯁ꯭ꯔꯤꯔꯟ ꯐꯔꯍꯥꯗ ꯍꯦꯛ ꯑꯣꯏꯔꯨꯕ ꯉꯝꯗ꯭ꯔꯕꯗꯤ ꯍꯥꯏꯕꯗꯤ ꯐꯖꯔꯕ ꯒꯨꯜ ꯆꯦꯜꯂꯕꯗꯨꯕꯨ ꯀꯣ ꯁ꯭ꯋꯠꯆꯒꯨꯟꯒꯤ ꯄꯥꯇ꯭ꯔ ꯑꯃꯅ ꯇꯔꯥꯝꯅ ꯑꯣꯛꯂꯨꯗ꯭ꯔꯕꯗꯤ ꯌꯦꯡꯂꯤꯕ ꯇꯥꯔꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕꯅꯤ ꯀꯣ ꯁꯤꯗ ꯁꯠꯋ ꯒꯨꯟ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯄ꯭ꯌꯨꯔꯤꯇꯤ ꯍꯥꯏꯕꯅꯤꯀꯣ ꯀꯔꯦꯛꯇꯔ ꯄ꯭ꯌꯨꯔꯤꯇꯤꯗꯨꯅꯤꯀꯣ ꯑꯗꯨꯒ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯔꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕꯗ ꯊꯤꯔꯤꯕ ꯀꯥꯡꯕꯨꯗꯤ ꯍꯥꯏꯔꯤꯕ ꯁꯠꯋꯒꯨꯟ ꯆꯦꯟꯕ ꯀꯥꯡꯕꯨꯒꯤ ꯊꯣꯡ ꯑꯁꯤꯗꯒꯤ ꯆꯪꯕ ꯐꯪꯂꯣꯏ ꯃꯈꯣꯏꯁꯤꯗꯁꯨ ꯅꯠꯇꯅ ꯄ꯭ꯔꯀꯤꯇꯤꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛꯅ ꯃꯥꯒꯤ ꯀꯥꯟꯅꯐꯝ ꯁꯤꯖꯤꯟꯅꯐꯝ ꯋꯥꯈꯜ ꯑꯗꯣꯝꯇꯗ ꯃꯄꯨꯡ ꯑꯣꯏꯔꯕ ꯀꯥꯡꯕꯨꯗꯨꯗꯤ ꯍꯥꯏꯈ꯭ꯔꯤꯕ ꯁꯠꯋꯒꯨꯟꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯐꯝꯁꯤꯗꯒꯤ ꯌꯥꯝꯅꯃꯛ ꯑꯣꯟꯅ ꯇꯩꯅꯩ ꯃꯈꯣꯏꯒꯤ ꯁ꯭ꯋꯥꯔꯊ ꯍꯥꯏꯕꯗꯤ ꯀꯣ ꯁꯦꯜꯐ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯊꯤꯕꯅ ꯃꯥꯡ ꯊꯥꯔꯕ ꯇꯊꯛꯂꯕ ꯏꯊꯛ ꯀꯨꯝꯂꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯨꯅ ꯐꯖꯕ ꯊꯥꯖ ꯃꯥꯏꯊꯣꯡ ꯃꯌꯦꯛ ꯁꯦꯡꯅ ꯈꯛ ꯃꯃꯤ ꯇꯥꯔꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯀꯕꯤ ꯅꯠꯇꯕ ꯏꯟꯖꯤꯅꯤꯌꯔ ꯑꯃꯅ ꯎꯄꯥꯜ ꯀꯌꯥ ꯀꯨꯡꯅ ꯍꯧꯔꯕ ꯆꯤꯡꯖꯥꯎ ꯑꯃ ꯎꯔꯒ ꯃꯈꯣꯏꯗꯒꯤ ꯀꯥꯟꯅꯒꯗꯕ ꯃꯌꯥꯝ ꯁꯤꯡꯊꯥꯒꯅꯤ ꯁꯤꯖꯤꯟꯅꯒꯗꯕ ꯌꯦꯡꯂꯗꯨꯅ ꯀꯛꯊꯠꯁꯤ ꯊꯨꯒꯥꯏꯁꯤ ꯍꯥꯏꯒꯅꯤ ꯇꯧꯕꯗꯤ ꯃꯥꯒꯤ ꯋꯥꯁꯤ ꯀꯥꯟꯅꯒꯗꯕ
lamlomda phajaba irai leitabadi natte tawigubasu mayamdo phangjingai mamang maya maya mayamdo phangjingai mamangda prakriti kanaba sithaba natraga thugaiba matangdadi engineer nataba kabi amana mathakta haikheba chingjaudu uraga mapukningda ataidasu angakpa dungaiba phajaningba fajabana chingba wakhal pohangani maramdi kabi miengda swatwik gun chelaba miyoi singbu wanglaba senglaba wakhal lam amada puduna masamakna loinana chakminai Pandit singna hainariba pukning wakhal chawkhatnabagi lamlomda kala sizinnagadabani magi kanafamsi asini hainabagi asigumba khudamsibu aduga kalagi wafam lamda engineering kanabatana thijaba wakhaltana mang thabasingdu thoina kanaba phangloi makoina thiruriba pumla lali haikribasigi wa machangdi fajaba masamangna miyabigi thamoi sengdoi taru hali thot hali pak thok chau thok hali sida lore ko aidi wareng chai explain tawsaragi ai husik pajagibedo aidi kai haini padragadi amuksu wareng je wareng jida kari yaure habido khangwe na ina pathokpai wareng ko ado explanation je kaktang tawra su yabadi yaraba poni adum ai padragasu ko but explanation je tawsaragi koigi fajaba haise aidi sahityagi kabi iriba sahityakar mana sahityakar mayamdagi koina kari haige habadu yengsebako Kalidas mayam khangidana Kalidasna iramba koigi Avigyan Sakuntalam kaha Avigyan Sakuntalam se koigi asdaisda uku se leba kano se hedi lining mana yokpanina ko koigi Sakuntala se ado Avigyan Sakuntala da kari koigi uku se leba kano se Sakuntala se kano na Dusandan ni thousana ngawdoini ko ado adununi ko maise aidi Kalidas ki Avigyan Sakuntalam da kadawi harakanda Dusantana uku selaba kari kano se uku selaba kano se Sakuntala se ngawjabaduni ko this is one of the aidi phajaba se define tawraini ko aidi Dusantana ko Sakuntala bu phajai khanjabadu adudo define tawraini ko define tawrapase kamaina tawrake haide ko aidi phaja kano Dusantagi mittadi Sakuntala se mo phajaba leitramni ko aidi aduni ko mana haise saitagi lamlomda phajaba se saitharaini ko amuksumu mana iramba Avigyan Sakuntalam nataba mana iramba amasulei ko Parvati gi saithaba saireng ama lei ko Parvati gi saithaba sareng se Kumara Sambamba kawe ko Sibaga Parvati ga ani je kai haini mabanina kamara haibra kamasa haibra ama macha ama poktuini ko adugi saireng ama Kalidasna irami adudasu saidi ngasai Kumara Sambaba hairase Kumara Sambaba sise sige Avigyan Sakuntala ni khangna kitang singkano okay adagi Kumara Sambabam ko sigi saireng sida mana kari je Parvati se ko Parvati se mana aidi phajaba punamagi kanoni na saithai singthai ko Parvati se phajaba ga changdamne mana phajaba jiga changdamne ko haidi kamaina changdamna ga kana Parvati sida khoigi ngasai gi
Parvati se koina Barmana Brahmana ko sorry Brahma is mi saba adi or kano mi punamak sa Brahmana sai haidana ko miyoi po ay sa Brahmana sai na hainidana khannaidana ado ma sarakpa matamsida phaja adi koigi kaya ni phajabada yawgadaba gun punamakse loina ma hapsan baida phajabada yawgadaba ba gun pumbase ekta khandana Parvati sida loina ma hapane ko phajaba is kaino Parvati sida ko Brahmana phajaba sise it's like koigi god na kari koigi phajaba is sarakpaga chamana dine ko example adu piraso ai ko god na Parvati is sarak ini Brahmana Parvati is sarak ini sarakpa matamda phajabada sengdaba gun pudama sa loina hapchala ini phajabada yawgadaba gun pudama sa ko aduduni ko masida mana explain tawjari se ko ado mana phajaba haiba potse ujaning gidana ko Parvati se sarakhibani sine ko phajaba haiba potse ujaning karino ido masak phajana khangnaba gidamakta ko adagi next Kalidas laigres desa Kalidas na taba mamu lai ko sisne English ki point ne mana iran se koigi Samuel Taylor aina asama men ithokani ko Polaris aina du Polaris khaktang hairamni ko ai bezena di Polaris khaktang hairamni aina mo asama do ithokani ko Polaris khaktang hairamni sai kano de sigo warings that Polaris na mo kai haiga kanda masi English point ni ko literary critic ni English point na mani English ki sai ibang pa mane ko mana hairami se kaino phajaba haibse sigi mina pamnari se phajabagi gun se katana mina pamnari se phajabagi gun chine pamnari se phajabagi gun sine gun sin ko mina khwai pamnari se phajai haiba potu ne ko sida suman haise ko hadi khudam aina haise koigi masak phajaba nupi ma leire ko masak phajaba nupi ma leire asigi masak phajaba nupi sidagi khoina pam si kaino phajaba sine ko phajaba dune khoina expect tawris khoine me se sina ko adi mangondagi pam si kaino phajaba se pirak podune makhoni thi daga chairak taragadi adu do phajaba si phajaba nupi dune phajaba mi hai ngalase phajaba mi dune phajaba mi sidagi khoina pam si kaino phajaba ne phajadaba poti nate khoina minungsi leba mi amadagi minungsi se pame khoina adi dagi akoina nungsi na khanjaba nupi do adudagi nungsiba wai pame khoina phaye na khanjaba mi do adudagi phajaba wai pame aduduni ko ma haise ko adi koigi kari haini phajaba haiba potse phajaba midagi akoina expect taw phajadaba poti expect taw de aduduni ko ma haini ni Samuel Taylor na haise 3 subada koigi kari no harakanda pandit ko pandit ching na sai thaba haidar pandit ching na ko pandit ching na sing thaba pandit ching na kari no man sing tha de se ko nupi dana hena mapung phana leiba ko ai mapu phajaba se nupi dana hena mapung phana lei yaning rasa idea ninde phajaba se kaino nupi dana hena mapung phana lei ko nupi dana pandit ching na khanari se phajaba se nupi dana hena mapung phana lei or pleasantry ai ko pleasantry ramnyata is ko ai
Ramniyata haitareko Ramniyata si Ramniyata haise akoigi Bengali da irambani ko sise pleasantry pleasantness koi kaini mi ama sumatba ngambagi character se sise nupidana hena lay nupidana hoi sibudi lay ko nupidana hena lay mapung phana lay ko mapung phana lay ko sidi khange koigi koigi kaini nupi haise sakpham yam adi sakpham jam ko toina honge sakpham honge nupis or mikup ku khadingi adi ano ba saklon ta puba ngamba se nupi ne saklon yam se nupi ne kaigino reason se kaino haragadi ko reason se kaino haragadi saklon yam bagini saklon yam ko yamba nupi ne hele si meaning di kaino haraganda amuk keba amuk cute oiba amuk aduduni ko pandit singna singkhabaduni aise ko saklon yam heme adagi atopa example mana su sida hari do ko sida mikup khuding da ano ba saklon ta puri ba sakpham dun mak pukning huna bagi matau gi sakpham ni haise ko adagi darshanik Plato adi philosopher darshanik abedi philosopher ni ko philosopher kanona Fajaba is explain to was darshanik philosopher for subada philosopher Plato na Fajaba is kamai singtharang ya kan ko Fajaba se Fajaba haibasi Aidyanmic ko mana sa isa Aidyanmic ina ama season mo Aidyanmic ko Aidyanmic abedi spiritual or abedi ko spiritual or kahaini pukchel sembu ko Fajaba puning wakal khalda adugumba Aidyanmic Fajaba haibasi Aidyanmic or wakal da phongdokpaduni ko haibadi spiritual or mi da khaktang lay haduni ko wakal da phongdokpaduni okay koigi sikhodon harse koigi kaini isingda example ama pirake mana sida pibe example duni ko koigi yamna koigi isingse kem leng da isingda koigi thaban koigi thaban gi kano se leng da ising ko leng da ba ising ko leng da ising da thabal manga da tai thabal manga ko leng da ising da areng ba ising da kasu ta de ko haidi magi mirror image sa hai tare ko areng ba ising da kasu ta de habadi Fajaba ise uge hai taragadi aigi wakhan puning se yamna ingadabadi spiritual oigadabani Fajaba puning wakhal leigadabani ko Fajaba se uge hai taragadi spirit aidi wakhal Fajaba puning Fajaba wakhal ko puning ko ning ingba ko adagi taru oigadabani taru haidi pukchel sengbado ko
taruba taruba oigadabani mana haira kanone philosopher Plato na haira mani ko adugi example ne habedi ngasai gi thaban mangando aruba ising da di ui da ko mami da ko aidi aduda sumana sida da haije swatik oiba tai na mana haira me swatik oiba tai swat phajaba se phajaba uge hairabadi swatik ko oiba tai swatik habedi purity habeni ko purity oiba tai ko puri aidi pukchen chengba tai ko adudani ko ma haise spiritual oiba tai pukchel swatik oiba tai aijanjamic oiba tai purity ko spiritual oiba wakal khanba tai fleur choba bida aduni chummi ai koina wakal da mo la taragadi phajaba poche amda uroi adudani ko mana haningi se ko darshanik Plato na adegi mo next acharya ramachandra ko acharya ramachandra historian ni ko maze ko so acharya ramachandra shukla habene simbagi maming se sixth acharya ramachandra shukla historian ni ko si so apawa historian am khani mana so hairam ni ba khamba tungna fam oiriba poto aduda depend to ko phajaba habese phajaba haibase phajaba bu lauriba natraga phajaba bu piriba haibasi tungna fam oiriba pota ko depend to ko haibadi edi phajaba haibasi ko uriba lauriba miduna yaba haitare ko yaba masak oigadabane ko oigadabane ko angang amada barbie gi doll pibadi ay barbie gi doll do angang do di am pamne phajane angang no pim sam do ko do barbie doll do le sabi am de piyo yaro ko haydi ai ba angang chaw khan da hay ko aidi tungna pham oi ba magi pot to the depend to tungna pham oi pot de ngasai nupi masa natraga le sabi do adu oi doine tungna pham oi pot ko tungna pham oi pot to the depend to doine aduda haidi akoigi wari myam ama mana sai sapi nuksi ngon gi wari myam ama ado huziki do lore ko acharya ramachandra historian harim se kaino thamoi ni yaba phajaba se uriba lauriba mi do ni yaba ko lauriba mi do ni yaba lauriba gi magi thamoi haira sai ko thamoi ni yaba hai tare ko haidi nuksibada su oiro ko phana nuksidaba nupadadi nukside nupidudi nukside natra ko ado aina pamsaba aina thamoina yaba nupidudi phanayam thirasu nuksi ko aduduni ko chapmane sisine hadi acharya ramachandran haram aduduni ko thamoina yaba mo oigadamne acceptance to aduduni ko thamoina yaba ko acceptance to ne accept tawdaba yaroi acceptance miduna potuna accept tawdaba yaroi ko okay aduga sida mana story khara pirami ko adi kabizina mo ngasai hairiba kaino jing se haidi ngasai gi philosopher kari karana hairamiba saitakar kalidas ko Samuel Taylor Coleridge ko
pandit singna philosopher Plato ko adagi acharya Ramachandra Shukla na hairamiba potsing se sise mana so explain tawre ko kahani aina pamjarudravadi ma haise ko aina pamjarudravadi koigi Sitaram gi wari ko Radha Krishna gi wari khamba thoibigi koigi gun ko adagi Osman Thambal ko Laila Majnu ko Shririn Farad si hai ma'am jingse mana example oina pibani ko sida example oina sigi khamba thoibi kanu Sitaram ji buri taramani Radha Krishna ji taramani khamba thoibi ji taramani adagi sigi Osman na mana pali se Osman koigi sida Osman ko Osman Thambal Osman Thambal haise koigi ayekpam Samsundar na iba nungsi nungongi wari amadagi longthorapani ko adu Osman Thambal haise yam nungsiba wari oidoini aduga kainosu sina one story ama lere story amana Laila Majnu se Arabian story ni ko Laila Majnu banan se khangdre ko adu se Bengali na chamaitai mena no adu hando idok saro ko aduga Siri Farhat ko Sirin haro sorry Sirin Farhat sisu kainogi story am kan ko Persian story am kan sijun nung sinongon gi oideni ko asise sigi story sing se mana palami ko haide Sitaram Radha Krishnan khamba thoibi haiba story sing se aina nungsi nungon da ngawa misak ama oi taragadi ko nungsi nungon da ngawa misak ama oi taragadi koigi Sattvagun sidaida Sattvagun na ama haiba Sattvagun ko Sattvagun haise kaino har kana koigi goodness purity ko peace of mind ko peace of mind natraga wisdom se Sattvagun ngatane ko sigi Sattvagun se lai taragadi ma hainingise ko si punamak sigi story punamak se phajane punamak phajane natragadi phajani natragadi kanagi adui wari tu kai kana daba wari khamba thoibi wari bisaro adu tawne da taw kai ko criticize or to kine phajade na to kine ko si moi on je katana te ko ngasai aina haiba ma khamba thoibi Radha Krishna example na tibe adaga kai haini sigi ona ta Sattvagun gi opposite ai tare ko Sattvagun gi opposite sigi opposite ta leba character hai tare kari opposite ta leba character dudi koigi kalak ni hauba ko kalak ni hauba oizaba masagi oizaba thiba hai tare ko oizaba thiba haibadi selfish oiba ko adagi ade masigumbazinadi ko masigumbazinadi karino ngasagi phajaba haibdu uroi ona tainabada oi ko haidi makhoi sidadi khoigi phajaba haidu or opposite sense to oine phajaba se uroi phajaba uroi oi uraga su ko tongan ne Sirin Farhat ki se wari se adai Laila Majnu gi Osman Thambal gi natraga khamba thoibi gi wari se nungsi nungon gi wari oiroi ko nungsi nungon gi wari oiroi atopa sense amda sakrane thainagi koigi kainogi lamjen tanabai wari oina natraga kainomagi atopa sense amda sakre phajaba haina uroi ko sida mana example ama piba ko sigi example se adi Sattvagun ga kalak ni hobaga masagi ojaba thibaga opposite oine habagi meaning se mana example ama piba ko sida example da hai jara ke ko idena
ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯔ ꯑꯃꯒ ꯀꯩꯅꯥꯒ ꯀꯕꯤꯒ ꯏꯟꯖꯤꯅꯤꯌꯔꯒ ꯀꯝꯄꯦꯔꯤꯖꯟ ꯇꯧꯋꯦ ꯀꯕꯤꯒ ꯀꯩꯗꯧꯕ ꯀꯕꯤꯒ ꯏꯟꯖꯤꯅꯤꯌꯔꯒ ꯏꯟꯖꯤꯅꯤꯌꯔ ꯀꯣ ꯀꯕꯤꯒ ꯏꯟꯖꯤꯅꯤꯌꯔꯒ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕꯁꯤꯗ ꯀꯕꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯎ ꯋꯥ ꯍꯧꯕ ꯍꯥꯏꯇꯥꯔꯦ ꯎ ꯋꯥ ꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯕꯤꯒꯤ ꯄꯣꯏꯟꯇꯗꯤ ꯀꯩꯗꯧꯋꯦ ꯐꯖꯕ ꯉꯥꯛꯇꯅꯦꯕ ꯐꯖꯕ ꯉꯥꯛꯇꯅꯦꯕ ꯍꯥꯏꯗꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟꯁꯦ ꯃꯥꯒꯤꯗꯤ ꯁꯩꯊꯥꯐꯝꯅꯦ ꯐꯖꯕ ꯉꯥꯛꯇꯅꯦ ꯀꯣ ꯐꯖꯕ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯁꯤꯗꯗꯤ ꯏꯟꯖꯤꯅꯤꯌꯔꯅꯗꯤ ꯆꯤꯡ ꯎ ꯋꯥ ꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯥꯟꯅꯐꯝ ꯃꯇꯨꯡ ꯏꯟꯅ ꯐꯖꯩ ꯍꯥꯏꯔꯛꯀꯅꯤ ꯀꯥꯟꯅꯐꯝ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯗ ꯍꯧꯔꯤꯕ ꯎꯁꯦ ꯌꯥꯟꯊꯠꯂꯒ ꯁꯤꯁꯦ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯕ ꯌꯥꯏ ꯀꯣ ꯀꯥꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯩ ꯍꯥꯏꯔꯛꯀꯅꯤ ꯎ ꯋꯥꯁꯦ ꯀꯣꯛꯊꯣꯛꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯣ ꯌꯥꯟꯊꯠꯁꯤ ꯎꯄꯥꯛ ꯁꯦꯝꯁꯤ ꯑꯗꯨ ꯇꯧꯁꯤ ꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯩ ꯍꯥꯏꯔꯛꯇꯣꯏꯅꯦ ꯆꯤꯡ ꯎ ꯋꯥ ꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅꯤꯀꯣ ꯃꯥꯅ ꯁꯤꯗꯩꯗꯁꯨ ꯋꯥꯔꯦꯡꯁꯤꯗꯁꯨ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯨꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯂꯥꯁꯇ ꯇꯥꯔꯛꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯂꯥꯁꯇ ꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕꯁꯦ ꯐꯩꯌꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯀꯥꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯩ ꯈꯣꯠꯂꯦ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯇ ꯐꯖꯕ ꯍꯥꯏꯁꯦ ꯎꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯑꯊꯤꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯎ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯑꯗꯨꯝ ꯕꯦꯛꯋꯥꯔꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯂꯥꯁꯇ ꯀꯟꯀ꯭ꯂꯨꯖꯟꯗ ꯀꯔꯤ ꯇꯥꯔꯛꯀꯦ ꯍꯥꯏꯔꯀꯥꯟꯗ ꯂꯥꯁ ꯀꯟꯀ꯭ꯂꯨꯖꯟꯗꯀꯣ ꯀꯟꯀ꯭ꯂꯨꯖꯟꯗ ꯑꯩꯈꯣꯏꯅ ꯄꯟꯗꯤꯠꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯥꯅ ꯍꯥꯏꯔꯛꯏꯅꯤꯀꯣ ꯄꯟꯗꯤꯠꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯄꯟꯗꯤꯠꯅ ꯍꯥꯏꯁꯤꯅꯦꯕꯀꯣ ꯄꯟꯗꯤꯠꯁꯤꯡꯅ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯍꯥꯏꯕꯁꯦ ꯎꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯐꯖꯕ ꯍꯥꯏꯕꯁꯤ ꯎꯅꯕꯒꯤꯗꯃꯛ ꯀꯣ ꯎꯅꯕꯒꯤꯗꯃꯛ ꯀꯣ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯆꯥꯎꯈꯠꯄ ꯇꯥꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯀꯣ ꯆꯥꯎꯈꯠꯄ ꯇꯥꯏ ꯀꯣ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯆꯥꯎꯈꯠꯄ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯀꯩꯅꯣ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯀꯣ ꯀꯂꯥ ꯁꯤꯖꯤꯟꯅꯕ ꯍꯩꯕꯅꯦ ꯀꯂꯥ ꯁꯤꯖꯤꯟꯅꯕ ꯍꯩꯕꯗꯨꯅꯤ ꯀꯂꯥ ꯁꯤꯖꯤꯟꯅꯕ ꯍꯩꯕꯗꯤ ꯍꯥꯏꯗꯤ ꯏꯁꯩꯃꯛꯇ ꯌꯦꯡꯉꯦ ꯏꯁꯩꯒꯤ ꯐꯖꯕꯗꯣ ꯈꯪꯕ ꯑꯗꯒꯤ ꯖꯒꯣꯏꯃꯛꯇ ꯌꯦꯡꯉꯦ ꯖꯒꯣꯏꯒꯤ ꯁꯥꯊꯦꯛ ꯅꯨꯡꯊꯦꯛꯇꯨꯒꯤ ꯃꯥꯒꯤ ꯃꯤꯅꯤꯡꯗꯣ ꯈꯪꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯩꯗꯅ ꯏꯟꯖꯤꯅꯤꯌꯔꯅ ꯈꯪꯉꯤꯁꯦ ꯀꯩꯅꯣ ꯏꯟꯖꯤꯅꯤꯌꯔ ꯈꯪꯉꯤꯁꯦ ꯎꯗ ꯌꯥꯟꯊꯠꯂꯒ ꯎꯄꯥꯛ ꯁꯦꯝꯕꯗꯣ ꯈꯛꯇꯅꯦꯕ ꯀꯔꯤꯒꯨꯝꯕ ꯏꯟꯖꯤꯅꯤꯌꯔꯗꯨꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯐꯖꯕ ꯑꯗꯒꯤ ꯎ ꯋꯥꯗꯨꯅ ꯍꯧꯔꯤꯕꯒꯤ ꯃꯑꯣꯡ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯎꯗꯨꯒꯤ ꯄꯥꯜꯂꯛꯏꯕ ꯃꯍꯩ ꯎꯗꯨꯗ ꯇꯣꯡꯉꯤꯕ ꯎꯆꯦꯛ ꯎꯗꯨꯒꯤ ꯐꯖꯕ ꯃꯌꯥꯝ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯂꯥꯒꯤ ꯃꯑꯣꯡꯗ ꯎꯕ ꯑꯣꯏꯇꯥꯔꯒꯗꯤ ꯏꯟꯖꯤꯅꯤꯌꯔꯗꯨꯅ ꯀꯩꯁꯨ ꯎꯗꯨ ꯌꯥꯅꯤꯡꯉꯣꯏꯕ ꯑꯇꯣꯞꯄ ꯑꯗꯨꯒꯤ ꯐꯖꯕꯗꯣ ꯑꯦꯗꯃꯥꯏꯔ ꯇꯧꯔꯒ ꯂꯩꯅꯤ ꯁꯤꯅꯦꯕꯀꯣ ꯄꯟꯗꯤꯠꯁꯤꯡꯅ ꯍꯥꯏꯁꯦꯀꯣ ꯑꯗꯨꯗꯨꯅ ꯂꯥꯁꯇ ꯀꯩꯗꯧꯋꯦ ꯄꯟꯗꯤꯠꯁꯤꯡꯅ ꯐꯖꯕ ꯍꯥꯏꯕꯁꯤ ꯎꯅꯕꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯥꯎꯈꯠꯄ ꯇꯥꯏ ꯑꯦꯟ ꯂꯥꯁ ꯀꯟꯀ꯭ꯂꯨꯖꯟ ꯑꯅꯤꯈꯛ ꯇꯥꯏꯀꯣ ꯀꯟꯀ꯭ꯂꯨꯖꯟ ꯑꯍꯥꯟꯕ ꯁꯤꯖꯤꯟꯅ ꯂꯩꯔꯦ ꯑꯅꯤꯁꯨꯕ ꯀꯟꯀ꯭ꯂꯨꯖꯟꯗ ꯃꯥ ꯍꯥꯏꯁꯦꯀꯣ ꯐꯖꯕꯒꯤ ꯃꯁꯛꯁꯦ ꯐꯖꯕ ꯃꯁꯥꯃꯛꯁꯦ ꯀꯣ ꯃꯁꯥꯃꯛ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯐꯖꯕ ꯃꯁꯥꯃꯛꯁꯤꯅ ꯀꯣ ꯐꯖꯕ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯁꯦ ꯐꯖꯕ ꯑꯃ ꯐꯖꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯣ ꯑꯩ ꯏꯁꯥꯃꯛꯁꯦ ꯐꯖꯍꯟꯒꯦ ꯊꯃꯣꯏ ꯁꯦꯡꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯅ ꯉꯁꯥꯏ ꯍꯥꯏꯒꯤꯗ꯭ꯔꯥ ꯐꯖꯕꯁꯦ ꯎꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯊꯃꯣꯏ ꯁꯦꯡꯕꯁꯤꯅꯁꯨ ꯑꯩ ꯏꯁꯥꯁꯦ ꯐꯖꯍꯜꯂꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯃꯁꯥꯃꯛꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯀꯩꯗꯧꯕ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯑꯩꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯐꯖꯅ ꯎꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯦꯡꯇꯣꯛꯑꯦ ꯊꯃꯣꯏ
sengdoi ko sengdoi taru taru halle taru taru halle ko pakthok chawthole haise ko pakthok chawthole koi wakhal ga je chawthole okay phajaba masamak sina miyoi bigi thamoi sengdoi taru taru halli pakthok chawthole sije ma khangbiro ko haidi kahani phajaba sigi kana basu mema lai aina phajaba masamak sina haidi meaning je kaino posa khudimak phajana ubuduni ko pot khudimak phajaba oina ubuduni ko aduni ko mana se hairam se conclusion da si tai ko lowest da kano se haidi magi explanation hai tare phajaba gi explanation se ko question naina se question se koi gi mamang sai da hangiba question se 2013 da kadoga har kanda 2013 da question mark tara pibam hangi compulsory question ni ko phajaba bu mi wi thamoi sengdoi taru taru li haiba wareng bagi wafam sing asi naina duni ta sisi ngasai ai magi conclusion duni ko phajaba na mi wi thamoi sengdoi taru taru li haiba se conclusion duni adu daida sidagi hauwi ya makok tege dum hauwi ya ko phajaba se mang dana ba kari mang se kari kari no ko adu phajaba se na phajaba se ko haidi koigi kamaina karai da lei ko sigi karai da lei ha ba pot sisu exam kanu da point yam phajai ko adugi atopa saite iba mi jing hairam ba kalida samutela coleris ko pandit sing philosopher sing adagi acharya ramachandra sukla ko moi jing hairam ba sing se ko aduzo adu sing do happy mention tawra haidi sigi summary ji mena haidi every question ko di mangtana summary ji ibe ya summary ji ne ma hangis taseng me ha summary ji pulap iba point mark tara piram magadi page ani iba khara tension question dana ko adudo hadi summary ji pulap pharaga heng pe khamanu tension do show ko de adom ithokra chakra je ko speed to ina ko ai si jem ka taseng ai aina tawi watching je asigi answer amamam ani ni edum igi telegram channel da thagat chara ke ain ithoga ko bengali da ira age software de mete mete sindok loi ngamaroi aduga matam je leite so irake but kay haini check tawbiro aduga kay haini si phajai phajade si tang sa hapaningi wareng je pabiraga ko adu taragadi aisu pahorani noisu pahorani adigi ai asoiba du sunoi semdokpira ani aduga loina karigumba kano tawra haidi phajai na khan na noina atopa phajaba mo amada iraga thagal asu yaiba adu su base ne ai garandi mayam da su share tawba ko adumai yaiba ko aduga mayam su check tawminaje amaga si soi ko haidi aigi isagi ba pochidi ai mingchel yeng phanyam tawraga soigi soibisi isana uba khra du waga lebe miyoi bani ko mini yengagadi aigi phajadaba athiba oigera semdokningba po oigera adum urakani ba adu semdokpirabaduni ba aina yam pamis haidi adugi damantani ko aina smaina ga platform si youtube platform da lai so thagana rak question se ko iraga ai question da dum irake but tawda maite mek te ira swai ka shukai dai maite me apam pa ba thoya phajana ko aduga english sai kanu dai ira swai adu bengali dai ira swai loina ma pana se aduga answer pina bedabu whatsapp language or manipuri da thana draga so whatsapp language thana bedina mi ko ma pana ya ina nya ko da main tawna si share tawna si adu khara tawbiro ko aduga si summary dum ibe yare ko 2013 gi 10 ma ibo bz summary se kitang tenjal laga dum ibe yare sama nei 2015 dasu phajabagi pot khara aduga mapungna babo ki pukning wakhal da leibani haibasi ningthina nainaru haibasi ko this is also like 2015 gi question number 2 se koigi nasai gi sigi pot se phajaba kanai da lei ko
pota khara wakhalda khara example khara piro isona sarakpadi nature se mapung phai phajai perfect oi adubu artificial oina adudu matau tamaga sarakpa matamdadi imperfect oi awatpana thalli but wakhalgi pambaidagi madugi awatpada mention taragadi madudo singthabi taragadi madudu akoina awa nungai punjan bi taragadi poto phajai harakadini ko like kalakara mana lai pa matamda lai podo thamoin singthani yek taragadi madudu phajadini ko lai pa poto akoina u matamda akoina thamoi ju hu na yengjan taragadi madudu phajai haiduni jagoi gi ata khangma mi amana jagoi phajai haini ko jagoi sarakpa mi da saidi isai sakpa mi amana isai ama ta matamda isai do phajai haini ko singthabi ne ba but isai sungkang khangdaba maro mari khangdaba mi amana sakpa matamdi kadawe gyan taroi ba phajai na hairoi ba example da dum piro ko aduga ya amada first point da man haige do kari phajai phajade ha ba hana decision da lep thokadabane lepaga phajana nan iraga thamgadabane adu natragadi mina phajai phajade je khangoi ba ko e phajaba isina angau jati jana phajabani natraga amu jati jana phajabani ka haina khanto ga thamgadabane mi obse hoi phati phati ka do haina thamdu so but phajaba je ta ke hai taragadi mi mena phajai je khange hai taragadi adu do tawgadabani sine ko phajabadi pota khara aduga mapu ko ina babo ke hara layas 15 mark ni summary do iro kasemagidi sigi explanation cha hane iro aduga summary akoigi kanogi summary mate to last ke page hapchalamu ko mate ama asagi wareng ji ke summary mate ama aduga asagi ai ngi explain tawji ke ba mate to aduguna mamang da hapo yan tai ko 3 aidi 15 mark ki ibase hujike hare phajaba karai da lei habdo phajaba karai da lei sigi phajaba karai da lei habse sijina page ani do ohelo ko page ani do ohelo ko sina page number 1 ohelo sina page okay page 2 page 1 page 2 je si ohelo aduga summary do aduna last ki do page ohelo summary mati am ngapchalamo natragadi suroi ba point taruk suroi asai gi phajabadi pota kara kano da kara habido ai point taruk la kano ta kidana sila si sigi point taruk ta kibise si se khatang ibada yaroi ko wareng jida direct iramebo word ko dimak season ani habidi leite ko adu dumasu khangsalu ko wareng jida iri a thado khangra loyega wareng jida iri ba potche just khara sangdong no egera example pibide example khara hapsan gera na chaga kano tawgera ama tawo but hapsan ningai poti leira roi ko just space ong gaktani iduse wa chu chong chong ni da ya roi matam ju nangan da ya roi ko adu duna 15 mark di page ong iduni na summary ahamba phajaba karai da lei ahamba page ani su page da phajaba karai da lei ibiro summary duna last mate ang hapiro ko adumai iri yam phajani na khal 2018 da su hangise phajaba karino wang sing asi hangnarakpada koire adubu chapchaba amata oiraba pakhomning asi phawa phangdri sise ahamba da haibaduni ko phajaba ise thiba khangde phajade phajaba phajadaba ise karino khangde haibaduni sisu summary do para dum yani ko pakhom khapthirakliba manisana Sharma gi mota phajaba haibasi karina lepage ningthina nainaru haise ko 15 mark ni summary jama pura ibi be yare kano na mana haiba pot ne mayam jingani loina ma ko phajaba haibasi 2020 da ju question ma hangi phajaba haibasi pot khara aduga mapungna babok ge wakada leibani haibadu manisana Sharma gi phajaba da karamna onabagi 2020 da hangi bise 2000 kano da so hangre ko 2015 da sab san hangre ko question wording dagi kari dagi am da sena de ha ya so 2020 da hangre aduna 2020 is yam lape 2000 handa kaino 2026 2025 2025 ta hangra hangdaba ai yengri ai yeng hara but atai ma phang da phangje o hangde si hangde ko handa hang ko ya so pabiro ko handa hang ko ya aduna
kaya ni answer to gano tamda summary hara phajana ithopiro aduduga summary do aduga sigi question khara jigi answer do ithopiro aduduga paikha da dum summary dune asage answer khara dune ningsing biraga dum joro joro yarni ko sida alo chipa purubagi darkar su leite just idea main idea do kadang phabiraga loire sigi ko so ngasi gidi sida lo salase hayemo mathangi wareng dum tawrasi ko ai chang nai nam hona jarage handak se thaba kitang chin bagi oye ko alo chang nai nam hona jarage mathangi lai harau ba tai ko lai harau ba sidi khara sang ni video ani go ba chang ni sida lo sal jarage thank you so much ko tabi bagi ado ai nyam se hai ba telegram da thagat piro hai ba ai ju thagat jarage ngasi gi kano topic se ko mayam puna koi khangminasi ko thank you so much sida lo sal jarage